मागा नक्नबा मिसक अमनीदबो फागी सुगाई कारण तुरन तौसबगी वानी पर्सनलदगी खरा थापतोरकलगा प्रोफेशन लोमदा लागलबदी मयामना खौतक साबा मिसक अमा ओइरी डिसीजन अनिरक सुना लौदे यानिंगदबा मिटिंग अमा हाइपेट खक येंख्रबदी कनागुंबा अमना ऑनखटलगा मरै येतपगी थौना लेते तौरकपा थबक खुदिमकसु तुंगमाग नागेट ओन पुमनमक येंगलगा होटनबा ओइबना मागी मथक्ता कनागुंबा मियोय अमत्तना वा nganfamsu लेतबनी युम्बा लंबिगी ओइबा मरीदा अकुत अतोम खरा लेरबसु सेंगलबा थमोयनीगी मरीदी असुकी मतिक फजरी फिरेपा माना मेकुप खुदिंगी नकना लापना लेपतुना तामनागी अहोबा मेंसनजगे मनिंग थुंगनगी हाइदुना सेम साजरीबनी ग्रे कलर की मैनसर तुमगा ब्लैक फॉर्मल पेन अदुमगा कमन रूम दुदा चंगकपदो मयाम सिंगदो सोर चप चप लेपनै इका काक्सबी मागी नुपीना मिंगमबदा काकलुबदो फिरेपसु खंगना खंगना उबा ngamlude मिंगोंदगी तोख्रगा मंगोंदा फाव इका काकपा मागी तामनानी माना तबु नुंगसिबगी पंगथोता थोना उखिबना माबु पुंगसुमदा सुंबिखिबनी कनागुंबा मिसक अमना नंगी नुपीसे काई हाइबदा यानिंगक्तोबा फिरेपा नट्री हौजिकसु थोना मेंगना अदुम उरिबनी नाकोंगदा याकना थादोरकपा वहाई ताख्रबसु थोना थादोरकपा वहाईदा मिंगमबना पंगफिंगदा फिंगतपनी हाइना मिंगमबा मंगोंदा साउनिंगबा फाउरी फिरेपा मसादो याम स्मार्ट ओइसबनी इपत पतना इकोंकोमना लेपते इटिंग टिंगना लेपलगा तामो अइना तामो वी काय खुमने सीमकना तामोना आइगी माइदा नेटसनगेदी खनबिगनो मंगोंदा रेस्पेक्ट उत्तबसे आइबु तामोना इकाय खुमनबिदबनी सिकक हाइरमलगा फिरेपा मखा कोथा सांगथबा तौरमदना थोखी मखा सांगथनरबदी अमना अमा हाइरकनी अमना अमा खुमलकनी अदुगी मरै मरा तौनदुना सांगथनबसिंग अदो तारगा असुम अरानगी बिसारदा याउसिन ममा पामदे करिगी वाहों नुहाइबा वाहंग अदुमसु हंगलमदा थोख्रे मदुमकना वाहों अदु ताररोय खंगलरोय हाइदुना नाथैदुना चेनखिबदी नत्ते सुम्बा मरम असिदी मेन ओइना सिंगलांगलिबा चेनरीबा मखोय खरा खक अदो फमिन्नरगा लोइसिनगदबा वारीनी पाउथोक साउथोक्तुना स्कूल सरासनबा पामदे फिरेपा माना यानिंगदबा अमा उलंबा अदुदी मैनेजमेंट पाइरिबा मागी लोइनबिसु ओइरिबा तामना मंगोंदा मिंगमबना स्कूल सिदा कुइना सांगना लेरकली हाइदुना हौना लोंचत हापलुदा अकनमौ हाइ खरा सिजिनरबदो यादि हाइदुना खंगलंबनी मिंगमबगा सनायाइगना पुंदुना सेलदी लोइना लौसिनबा लोइख्रबनी 10% अमना माना 50% अमना सनायाइना अदुगा लेमहौरिबा खरादुना स्कूल डेवलपमेंट फंड ओइना थंबा हाइना कैलकुलेशन लोइख्रबनी हाना हानादगी मखोइना संजा थुमजा तौदुना लाखी लोटना कया फोंगना कया फोंगी ममल लौदुना सात्र लाइरिक हैबा खरादा स्कॉलरशिप पीदुना यामना हैना बिजनेस मखा चथरकलिबनी लाइरबा स्कूल फबदा तमनिंगबसिंगदगी फोंगी ममल खोंगतलिबनी मयामगी मीटिंग दा नियम सुंबा मालहल्लगा एंट्रांस फमल्लबसो खनबदी एंट्रांस फमद्रिगेदगी तमगदबा माहिरोय खनबा लोइख्रे मार्क सुक इरमी फन कंप्लेन लाक्लबसो मार्क वांगबसिंगी मरक्तगी लॉटरी तौदुना सात्र मसिंग लौखटली हाइदुना खोंबसु लैखिबना मखोयगी मथक्ता कना अमतगी कंप्लेन सु लाखिद्रे अफबा स्कूल नि हाइदुना मीसु अतुकी मतिक एंट्रांस एग्जाम फमबना मखोयना खुमलकपा अदुना अदुम चुमा वोइता निंगली मिंगमबा यान हानबा ओइना ngasiदी फिरेपगी ममांगदा स्टाफ मयामदुगी ममांगदा चोपा नंगले मा चोपा इकाइबा यादे हाइबगी मओंग अचुम्बा सादुना ओनखलाई फिरेपा चटख्रबसु सानरंबा टॉपिक अदुगी वारीदी मखा चथनरी मिंगमबना मैडम सात्र कुन मुक्ति एंट्रांस तगी खंदौरिबनी हानादगी चथरकलबा चटना पथामनी निंखोंबना मतेंग पांगसिलई सर हानादगी चटनरकपा ओइरसु नियम ओइबा थबक तौजहनिंगी अइगी ओइना मैडमनसु पामुंगनी मिंगमबना नोइना सिदा अवत अपा साबै मथौ तादे अइ खकना कुसी तौबा नतेने निंखोंबदा खुमलबसु तामनादा नाचेप ओइना यानसिलकपा वहाइनी तामना मासु कनागी वहाइना करी हाइरिबा इसम संबरा अयोंदा सोपरा कनादा सोई
ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ ꯅꯣꯛꯅꯔꯤꯕ꯭ꯔꯥ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯁꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯈꯪꯗꯣꯛ ꯎꯊꯣꯛꯄ ꯍꯩꯈ꯭ꯔꯕꯅꯤ꯫ ꯃꯤꯉꯝꯕꯅ ꯈꯪꯂꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯉꯥꯡꯉꯛꯄ ꯋꯥꯗꯣ ꯇꯥꯝꯅꯥꯗꯁꯨ ꯁꯣꯛꯂꯔꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯁꯨ ꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯁꯤꯗꯤ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯁꯔꯨꯛꯁꯦ ꯑꯩꯒꯤꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯇꯝꯒꯗꯕ ꯃꯍꯩꯔꯣꯏꯁꯤꯡ ꯀꯔꯝꯅ ꯁꯦꯂꯦꯛꯁꯟ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯎꯔꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯃꯅ ꯑꯃꯒꯤ ꯗ꯭ꯌꯨꯇꯤꯁ ꯑꯦꯟड ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯇ ꯈꯨꯠ ꯊꯤꯡꯖꯤꯟꯅꯗꯦ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯩꯒꯤ ꯗꯥꯏꯇꯒꯤ ꯁꯔꯨꯛꯁꯤꯗꯁꯨ ꯁꯔꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯀꯅꯨ꯫ ꯑꯐꯕ ꯈꯟꯅꯕ ꯌꯥꯕ ꯃꯔꯝ ꯑꯃ ꯂꯩ ꯇꯥꯔꯒꯗꯤ ꯈꯟꯅꯃꯤꯟꯅꯁꯤ, ꯇꯥꯟꯅꯃꯤꯟꯅꯁꯤ꯫ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝꯗ ꯄꯥꯁ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯁꯦꯂꯦꯛꯁꯟ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯁꯤꯠ ꯀꯣꯟꯅꯗ꯭ꯔꯦꯗꯅ ꯂꯣꯇ꯭ꯔꯤ ꯇꯧꯊꯣꯛꯁꯤ꯫ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯒ꯭ꯔꯨꯞꯀꯤꯁꯨ 10% ꯁꯤꯠ ꯈꯥꯛꯀꯗꯕꯅꯤ꯫ ꯂꯥꯏꯔꯤꯛꯇꯤ ꯍꯩꯖꯔꯒ ꯅꯤꯡꯊꯤꯅ ꯍꯣꯠꯅꯕ ꯐꯪꯗꯕꯗꯒꯤ ꯄꯣꯖꯤꯁꯟ ꯆꯟꯕ ꯉꯝꯗꯕ ꯑꯗꯨꯝꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯁꯨ ꯆꯥꯟꯁ ꯑꯃ ꯄꯤꯕꯤꯁꯤ꯫ ꯂꯥꯏꯔꯤꯛ ꯍꯩꯕ ꯄꯣꯖꯤꯁꯟ ꯌꯥꯎꯕꯁꯤꯡ ꯑꯦꯟꯇ꯭ꯔꯥꯟꯁ ꯐꯝꯍꯜꯂꯣꯏ꯫ ꯃꯣꯏꯒꯤꯗꯤ ꯗꯥꯏꯔꯦꯛ ꯑꯦꯗꯃꯤꯁꯟ ꯇꯧꯍꯟꯒꯅꯤ ꯐ꯭ꯔꯤꯗ꯫ ꯁ꯭ꯀꯨꯜ ꯐꯤꯁ, ꯌꯨꯅꯤꯐꯣꯔꯝ, ꯕꯨꯛꯁ, ꯃꯦꯁ ꯐꯤꯁ, ꯕꯣꯔꯗꯤꯡ ꯐꯤꯁ, ꯑꯦꯅꯤ ꯆꯪꯕ ꯃꯦꯇꯤꯔꯤꯌꯦꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯣꯛꯄꯤꯅꯤ꯫ ꯃꯁꯦ ꯃꯈꯣꯏꯅ ꯍꯩꯖꯔꯤꯕ ꯃꯍꯩ ꯂꯧꯁꯤꯡ ꯑꯗꯨꯒꯤ ꯕꯦꯅꯤꯐꯤꯠꯁꯅꯤ꯫ ꯁꯤꯗꯩ ꯍꯦꯟꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯍꯦꯟꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯍꯥꯏꯔꯁꯨ ꯇꯝꯖꯈꯤꯁꯅꯨ꯫ ꯅꯦꯛꯁ ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯝꯗ ꯇꯣꯞ ꯐꯥꯎꯕꯒꯤ ꯃꯍꯩꯔꯣꯏ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯕꯣꯔꯗ ꯑꯦꯛꯖꯥꯝꯗ ꯇꯣꯞꯄꯔ ꯑꯣꯏꯈ꯭ꯔꯦꯅ ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯝꯗꯁꯨ ꯇꯣꯞꯄꯔꯁꯦ ꯃꯍꯩꯔꯣꯏ ꯑꯗꯨꯒꯤ ꯂꯦꯡꯗ꯭ꯔꯕ ꯁꯤꯠꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯁꯔꯅ ꯄꯦꯟꯗꯕ ꯂꯩꯔꯁꯨ ꯁꯔꯗ ꯍꯥꯏꯅꯒꯦꯔꯥ, ꯃꯦꯗꯥꯝ ꯁꯅꯥꯌꯥꯏꯗ ꯇꯝꯒꯦꯔꯥ ꯇꯝꯕꯤꯔꯣ, ꯑꯩꯒꯤꯗꯤ ꯁꯤꯅ ꯐꯥꯏꯅꯦꯜ ꯗꯤꯁꯤꯖꯟꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯅꯤꯡꯈꯣꯝ ꯃꯃꯥꯁꯨ ꯇꯥꯝꯅꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯂꯦꯞꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅ ꯇꯝꯖꯈꯤꯕ ꯈꯨꯗꯣꯜ ꯑꯗꯣ ꯂꯩꯃꯥꯏꯊꯛꯇ ꯊꯥꯗꯔꯝꯗꯨꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩꯗ ꯃꯥꯅꯁꯨ ꯇꯥꯟꯅꯖꯔꯨꯏ꯫ ꯊꯃꯣꯏ ꯀꯥꯏꯅꯕ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯇꯥꯝꯅꯥꯅ ꯂꯩꯈꯤꯕ, ꯃꯥꯅ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯗꯨꯅ ꯂꯥꯞꯇꯛꯅ ꯌꯦꯡꯈꯤꯕ꯫ ꯇꯥꯝꯅꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯣꯡꯐꯝꯗꯨꯗꯒꯤ ꯃꯅꯤꯡ ꯍꯜꯂꯛꯈꯤ꯫ ꯈꯨꯗꯣꯜ ꯑꯗꯣ ꯁꯣꯏꯗꯅ ꯀꯥꯎꯔꯝꯂꯦ, ꯅꯤꯡꯁꯤꯡꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯈꯨꯗꯣꯜ ꯑꯗꯣ ꯅꯤꯡꯁꯤꯡꯕꯤꯕ ꯁꯪꯈꯤꯗ ꯅꯤꯡꯈꯣꯝ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯅꯐꯝ ꯈꯪꯗ꯭ꯔꯕ ꯃꯄꯨꯅ ꯃꯤꯔꯥꯏꯕꯤꯔꯝꯂꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯀꯌꯥꯗꯤ ꯍꯦꯛ ꯄꯣꯡꯅ ꯆꯥꯎꯅ ꯋꯥ ꯉꯥꯡꯂꯝꯂꯦ꯫ ꯋꯥ ꯉꯥꯡꯕ ꯍꯥꯏꯕꯁꯤꯗꯕꯨ ꯖꯞ ꯖꯞ ꯉꯥꯡꯕꯁꯤꯅ ꯃꯤꯅ ꯈꯔꯁꯨ ꯈꯧꯇꯛꯅꯩ꯫ ꯃꯔꯨ ꯑꯣꯏꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯑꯁꯤꯃꯁꯨ ꯉꯥꯛꯅ ꯆꯠꯇ꯭ꯔꯕꯗꯤ ꯀꯔꯦꯝꯅꯐꯝꯁꯨ ꯑꯣꯏꯍꯧꯗꯧꯔꯤꯕꯅꯤ꯫ ꯉꯥꯡꯂꯝꯗꯕꯅ ꯐꯔꯝꯅꯤꯀꯣ ꯍꯥꯏꯅ ꯅꯤꯡꯉꯝꯍꯧꯗꯕ ꯃꯇꯥꯡꯁꯨ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯇꯥꯝꯅꯥ ꯃꯥꯒꯤꯗꯤ ꯂꯦꯞꯂꯤ ꯐꯤꯔꯦꯞꯄꯅ꯫ ꯊꯣꯏꯅ ꯍꯦꯟꯅ ꯃꯤꯉꯝꯕꯅ ꯄꯥꯛ ꯍꯦꯛ ꯍꯦꯟꯖꯤꯟꯕ ꯉꯝꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ꯫ ꯂꯨꯔꯤꯕꯗꯤ ꯃꯤꯉꯝꯕꯒꯤꯁꯨ ꯀꯩ ꯍꯅꯨꯕꯤ ꯑꯃꯒꯤ ꯐꯨꯜ ꯁꯄꯣꯔꯠ ꯐꯪꯂꯤꯕꯅꯤ꯫ ꯃꯤꯉꯝꯕ ꯂꯩꯔꯤꯕ ꯃꯈꯥ ꯊꯥꯕ ꯑꯣꯖꯥꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯈꯥ ꯊꯥꯕ ꯄꯦꯠ ꯄꯦꯠ ꯂꯥꯎꯕ ꯇꯥꯝꯅꯥꯅ ꯏꯔꯤ ꯂꯤꯈꯠꯂꯝꯕ ꯃꯑꯣꯡꯃꯛꯅꯤ꯫ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯈ꯭ꯔꯦ, ꯅꯪꯗꯗꯤ ꯀꯣ ꯍꯥꯏꯗꯨꯅꯁꯨ ꯁꯤꯡꯈ꯭ꯔꯕꯅꯤ꯫ ꯃꯥꯁꯨ ꯑꯁꯥꯎꯕꯒꯤ ꯁꯥꯎꯝ ꯑꯃ ꯃꯌꯥꯝꯗꯨꯗ ꯍꯨꯝꯖꯤꯜꯂꯝꯃꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯑꯣꯖꯥꯁꯤꯡꯗꯨꯁꯨ ꯋꯥꯔꯤ ꯇꯧꯅꯍꯧꯏ꯫ ꯑꯦꯟꯇ꯭ꯔꯥꯟꯁ ꯄꯥꯁ ꯇꯧꯕ ꯉꯝꯗꯕ ꯈꯔꯒ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯁꯦꯜ ꯄꯥꯏꯕ ꯈꯔꯒ ꯂꯧꯁꯤꯜꯂꯒ ꯇꯣꯛꯂꯅꯤ꯫ ꯈꯣꯡꯎꯞ ꯃꯣꯖꯥ, ꯅꯣꯠꯕꯨꯛ, ꯁ꯭ꯀꯨꯜꯒꯤ ꯕꯦഗ്, ꯄꯦꯟꯁꯤꯜ, ꯏꯔꯦꯖꯔ ꯃꯆꯥ ꯃꯁꯨ ꯈꯨꯗꯤꯡꯃꯛꯁꯦ ꯁ꯭ꯀꯨꯜꯅ ꯁꯄ꯭ꯂꯥꯏ ꯇꯧꯔꯅꯤ꯫ ꯑꯗꯨꯁꯨ ꯍꯣꯡꯕ ꯅꯠꯇꯦ꯫ ꯃꯃꯜ ꯃꯥꯟꯅꯔꯒ ꯅꯣꯠꯕꯨꯛꯇꯣ ꯚꯣꯜꯌꯨꯝꯗ ꯈꯦꯠꯅꯔꯛꯏꯕ꯫ ꯃꯍꯩ ꯂꯣꯏꯁꯪꯂ ꯕꯤꯖꯤꯅꯦꯁ ꯍꯥꯡꯂꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯇꯧꯅꯔꯤꯕꯁꯦ꯫ ꯅꯣꯠꯕꯨꯛ ꯑꯃ ꯂꯩꯕꯗꯕꯨ ꯁꯣꯠꯄ ꯌꯥꯕ ꯑꯅꯛꯄ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯂꯩꯕꯁꯨ ꯌꯥꯍꯟꯗ꯭ꯔꯦ꯫ ꯑꯗꯨꯅꯗꯤ ꯂꯥꯏꯔꯕ ꯀꯅꯥꯅ ꯇꯝꯕ ꯉꯝꯗꯧꯔꯤꯕ? ꯅꯤꯌꯣꯝ ꯑꯃ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯑꯗꯤ ꯐꯔꯦ, ꯋꯥꯏ ꯁꯪꯉꯤ꯫ ꯃꯦꯗꯥꯝ ꯇꯥꯝꯅꯥꯒꯤ ꯋꯥꯐꯝꯁꯤ ꯑꯩꯗꯤ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯔꯦ꯫ ꯄꯨꯡ ꯑꯃ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯃꯤꯉꯝꯕ ꯐꯤꯔꯦꯞꯄꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯇꯦꯕꯜ ꯋꯥꯡꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯃꯥꯒꯤ ꯄꯦꯟꯗꯕꯁꯤꯡ ꯐꯤꯔꯦꯞꯄꯗ ꯇꯝꯂꯤ꯫ ꯀꯨꯏꯅ ꯁꯥꯡꯅ ꯃꯤꯉꯝꯕꯒ ꯂꯩꯃꯤꯟꯅꯔꯛꯄꯒ ꯃꯃꯥꯒꯤ ꯃꯤ ꯑꯣꯏꯕꯒ ꯐꯤꯔꯦꯞꯄꯁꯨ ꯃꯤꯉꯝꯕꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯂꯧꯁꯤꯟꯕ ꯌꯥꯕꯅ ꯀꯌꯥꯝ ꯌꯥꯎꯕ, ꯈꯟꯗꯣꯛꯄ ꯌꯥꯕꯅ ꯀꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯗꯨꯅ ꯆꯥꯡ ꯑꯣꯟꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯤꯉꯝꯕ ꯋꯥꯔꯧ ꯄꯨꯔꯧꯕꯒꯤ ꯃꯑꯣꯡꯗ, ꯑꯁꯨꯛ ꯀꯨꯏꯅ ꯁ꯭ꯀꯨꯜꯁꯦ ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯁꯔ, ꯁꯨꯃꯥꯏꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯁꯦ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯐꯤꯔꯦꯞꯄꯁꯨ ꯃꯤꯉꯝꯕꯅ ꯑꯗꯨꯛ ꯍꯥꯛꯅ ꯋꯥꯔꯧꯕ ꯎꯔꯦ ꯈꯪꯂꯦ꯫ ꯇꯥꯝꯅꯥ ꯃꯥꯅꯁꯨ ꯁꯛꯃꯥ ꯌꯦꯡꯂꯒ ꯋꯥ ꯉꯥꯡꯉꯨꯗ ꯑꯄꯟ ꯑꯔꯥꯛ ꯊꯝꯗꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯦ ꯍꯥꯏꯕꯗ ꯐꯤꯔꯦꯞꯄ ꯃꯥꯅꯁꯨ ꯊꯥꯖꯩ꯫
ꯇꯥꯝꯅꯥꯒꯤ ꯍꯧꯅꯕꯤꯅꯤ ꯃꯁꯤꯃꯗꯤ ꯌꯥꯅꯤꯡꯗꯕ ꯑꯃ ꯂꯥꯛꯄꯗ ꯐꯤꯔꯦꯞꯄ ꯃꯉꯣꯟꯗꯐꯥꯎ ꯇꯊꯤ ꯉꯥꯡꯕ ꯆꯩꯕ ꯇꯧꯗꯨꯅ ꯈꯣꯟꯊꯤ ꯆꯈꯣꯝ ꯆꯥꯔꯤꯕ ꯐꯤꯔꯦꯞꯄꯅꯤ꯫ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯐꯤꯔꯦꯞꯄꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯤꯠꯌꯦꯡ ꯑꯃꯈꯛ ꯌꯦꯡꯂꯨꯕꯗ ꯃꯅꯤꯡ ꯍꯟꯈꯤꯅꯤ, ꯀꯤꯔꯝꯒꯅꯤ ꯈꯟꯖꯕꯒꯤ ꯋꯥꯅꯤ꯫ ꯐꯅ ꯋꯥꯊꯣꯛ ꯑꯃ ꯂꯥꯛꯄꯗ ꯐꯤꯔꯦꯞꯄꯅ ꯌꯥꯔꯣꯏ ꯊꯤꯡꯕꯗ ꯑꯁꯨꯝ ꯑꯔꯥꯟꯗ ꯌꯦꯡꯂꯒ ꯋꯥ ꯉꯥꯡꯕꯤ ꯇꯥꯝꯅꯥꯅꯤ꯫ ꯐꯤꯔꯦꯞꯄꯅ ꯇꯥꯝꯅꯥꯒꯤ ꯃꯒꯨꯟ ꯈꯪꯉꯤ꯫ ꯃꯥꯅꯁꯨ ꯍꯥꯟꯅ ꯅꯤꯌꯣꯝꯒꯤ ꯋꯥ ꯈꯔ ꯉꯥꯡꯗꯨꯅ ꯊꯥꯖꯕꯁꯨ ꯄꯤꯊꯣꯛꯂꯨꯔꯕꯅꯤ꯫ ꯉꯁꯤꯁꯨ ꯃꯥꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯗꯣ ꯉꯥꯛꯅ ꯆꯠꯀꯦ ꯈꯜꯂꯤꯕꯅꯤ꯫ ꯐꯤꯔꯦꯞꯄ ꯃꯤꯉꯝꯕꯗ ꯌꯦꯡꯂꯒ, ꯇꯥꯃꯣ, ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯁꯔꯨꯛꯁꯤ ꯃꯥꯅ ꯄꯥꯏꯕꯅꯤ꯫ ꯃꯥꯅ ꯅꯤꯌꯝ ꯑꯃꯗ ꯇꯧꯖꯒꯦ ꯍꯥꯏꯕꯗꯣ ꯑꯔꯥꯟꯕꯁꯨ ꯌꯥꯎꯗꯦ꯫ ꯁꯤꯗꯗꯤ ꯈꯨꯠ ꯊꯤꯡꯖꯤꯜꯂꯔꯣꯏꯁꯤ꯫ ꯇꯥꯃꯣꯒꯤ ꯊꯕꯛꯇ ꯃꯃꯥꯡꯗ ꯑꯩꯅ ꯃꯥꯕꯨ ꯈꯨꯠ ꯊꯤꯡꯖꯤꯜꯍꯟꯈꯤꯗꯦ꯫ ꯅꯤꯌꯝ ꯑꯃꯗ ꯆꯠꯄꯅ ꯐꯅꯤ꯫ ꯇꯥꯃꯣꯅꯁꯨ ꯃꯥꯒꯤ ꯊꯕꯛꯇ ꯌꯥꯎꯁꯤꯜꯂꯨꯔꯅꯨ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯦꯂꯦꯛꯁꯟꯁꯦ ꯃꯦꯅꯦꯖꯃꯦꯟꯠ ꯇꯤꯝꯅꯁꯨ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯥꯛꯏꯕꯅꯤ꯫ ꯃꯤꯉꯝꯕ ꯃꯅꯨꯡꯗ ꯄꯦꯟꯗ꯭ꯔꯕꯁꯨ ꯁꯥꯎꯔꯨꯕ, ꯋꯥꯔꯧꯔꯨꯕꯗ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ ꯈꯪꯉꯛꯂꯦ꯫ ꯆꯨꯝꯁꯨ ꯆꯨꯝꯃꯤ, ꯐꯤꯔꯦꯞꯄꯅ ꯃꯃꯥꯡꯗꯁꯨ ꯅꯤꯌꯣꯝꯗ ꯌꯦꯡꯅꯔꯒ ꯇꯥꯝꯅꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯈꯤꯗꯦ꯫ ꯍꯟꯗꯛꯅ ꯃꯥꯒꯤ ꯇꯔꯟ ꯇꯥꯔꯦ, ꯁꯥꯎꯖꯤꯜꯂꯨꯗ꯭ꯔꯦ, ꯏꯐ ꯐꯖꯅ ꯈꯨꯝꯃꯛꯏ꯫ ꯍꯣꯏ ꯁꯔ, ꯑꯩꯁꯨ ꯃꯦꯗꯥꯝꯅ ꯂꯧꯁꯤꯜꯂꯨ ꯍꯥꯏꯗꯅ ꯂꯧꯁꯤꯜꯂꯨꯕ ꯈꯔꯁꯤꯗ ꯃꯊꯥ ꯁꯥꯕꯩ ꯇꯧꯕꯅꯤ꯫ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏꯅ ꯍꯟꯗꯣꯛꯈꯣ꯫ ꯍꯟꯗꯛꯀꯤ ꯃꯦꯅꯦꯖꯃꯦꯟꯠꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯉꯝꯗ꯭ꯔꯦꯅ ꯏꯐ ꯐꯖꯅ ꯐꯣꯡꯗꯣꯛꯈꯣ꯫ ꯑꯉꯥꯡꯗꯣ ꯑꯦꯟꯇ꯭ꯔꯥꯟꯁ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕ ꯈꯔ ꯍꯣꯠꯅꯍꯜꯂꯣꯅꯁꯨ ꯍꯥꯏꯈꯣ꯫ ꯀꯣꯏꯁꯟꯁꯨ ꯌꯥꯝꯅ ꯂꯨꯅ ꯁꯦꯝꯗꯕꯅꯤꯗ꯫ ꯐꯅꯤ ꯁꯔ꯫ ꯐꯤꯔꯦꯞꯄ ꯃꯉꯣꯟꯗ ꯁꯦꯝꯖꯥ ꯊꯨꯝꯖꯥꯒꯤ ꯃꯇꯥꯡꯁꯦ ꯀꯥ ꯍꯦꯟꯅ ꯈꯪꯍꯟꯗꯦ꯫ 50,000 ꯂꯧꯕꯗ 10 ꯈꯛ ꯂꯧꯕ ꯑꯣꯏꯅ ꯍꯦꯛ ꯎꯍꯟꯕꯅꯤ꯫ ꯑꯗꯨꯃꯗꯤ ꯐꯤꯔꯦꯞꯄ ꯃꯥꯅꯁꯨ ꯀꯌꯥꯝ ꯌꯥꯝꯕ ꯁꯦꯜꯅꯣ ꯈꯔꯁꯨ ꯍꯦꯛ ꯐꯪꯖꯁꯅꯨ ꯍꯥꯏꯗꯅ ꯈꯟꯗꯣꯛꯏ꯫ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯆꯪꯕ ꯅꯠꯇꯦ, ꯁꯅꯥꯌꯥꯏ ꯃꯤꯉꯝꯕ ꯑꯅꯤꯁꯤꯅꯤ ꯃꯔꯨ ꯑꯣꯏꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯆꯥꯎꯅ ꯆꯦꯟꯅꯔꯤꯕ꯫ ꯁꯥꯇ꯭ꯔ ꯑꯃ ꯑꯦꯗꯃꯤꯁꯟ ꯇꯧꯕꯗ ꯑꯦꯟꯇ꯭ꯔꯥꯟꯁ ꯐꯝꯍꯟꯗ꯭ꯔꯕꯗꯤ ꯑꯉꯛꯄ ꯁꯦꯟꯐꯝꯅꯤ, ꯊꯕꯛ ꯄꯥꯏꯅꯒꯗꯕ ꯃꯃꯜꯅꯤ ꯂꯧꯔꯤꯕꯁꯦ꯫ ꯐꯤꯔꯦꯞꯄ ꯃꯥꯅꯁꯨ ꯀꯥ ꯍꯦꯟꯅ ꯌꯦꯡꯁꯤꯟꯕ ꯊꯤꯖꯤꯟꯕ ꯇꯧꯔꯗꯤ ꯃꯃꯥꯅ ꯁꯤꯟꯕ ꯑꯗꯨꯗ ꯂꯥꯏꯊꯣꯛꯄꯅꯤ꯫ ꯃꯤꯉꯝꯕꯁꯨ ꯐꯤꯔꯦꯞꯄꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯍꯦꯛ ꯆꯪꯉꯛꯄꯗ ꯄꯥꯎꯗꯤ ꯊꯣꯛꯈ꯭ꯔꯕꯅꯤ꯫ 5Gꯒꯤ ꯅꯦꯠꯋꯥꯔꯛ ꯁ꯭ꯄꯤꯗꯇꯒꯤ ꯍꯦꯜꯂꯤ꯫ ꯃꯦꯗꯥꯝꯗ ꯈꯨꯗꯛꯇ ꯀꯣꯜ ꯇꯧꯈꯤꯗꯨꯅ ꯉꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯦ꯫ ꯁꯣꯝꯗ ꯁꯅꯥꯌꯥꯏꯁꯨ ꯅꯣꯛꯐꯦꯠꯅꯈꯤ꯫ ꯂꯥꯏꯙꯕꯤ ꯃꯃꯧꯒꯤ ꯑꯍꯦꯟꯕ ꯈꯣꯡꯊꯥꯡꯗꯨꯗ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯁꯤꯡꯅꯔꯤ꯫ ꯃꯀꯣꯛꯂꯤꯡꯕꯤ ꯁꯅꯥꯌꯥꯏꯅ ꯃꯤꯉꯝꯕꯗ ꯆꯩꯊꯠꯂꯛꯏ꯫ ꯑꯗꯨꯛ ꯌꯥꯝ ꯄꯪꯉꯤꯗꯨꯕꯣ, ꯅꯪꯕꯨ ꯕ꯭ꯔꯦꯟꯗꯨꯕꯨ ꯀꯅꯥꯅ ꯆꯥꯊꯣꯛꯈ꯭ꯔꯒꯦ? ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯒꯗꯕꯅꯤ, ꯃꯤꯅ ꯁꯦꯝꯒꯗꯧꯕ ꯅꯠꯇꯦꯅꯦ꯫ ꯀꯣꯏꯁꯟꯁꯤꯡꯗꯨ ꯃꯈꯣꯏꯗ ꯄꯤꯔꯒ ꯑꯦꯟꯇ꯭ꯔꯥꯟꯁ ꯄꯥꯁ ꯇꯧꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯁꯦꯜ ꯍꯟꯗꯣꯛꯄꯩ ꯃꯊꯧ ꯇꯥꯗꯦ꯫ ꯊꯝꯃꯣ, ꯀꯩꯁꯨ ꯅꯠꯇꯕꯁꯤꯒꯤꯅꯦ ꯑꯔꯦꯝꯕꯗ ꯑꯩꯉꯣꯟꯗ ꯇꯝꯃꯛꯏꯅꯤꯅꯦ ꯅꯪ꯫ ꯑꯦꯟꯇ꯭ꯔꯥꯟꯁꯇꯨꯕꯨ ꯄꯥꯁ ꯇꯧꯔꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯍꯥꯏꯔꯒ ꯂꯣꯇ꯭ꯔꯤ ꯇꯧꯍꯟꯗ꯭ꯔꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯣ꯫ ꯃꯤꯉꯝꯕ ꯃꯀꯣꯛꯇ ꯊꯥꯡꯒꯠꯂꯝꯕ ꯄꯣꯠꯂꯨꯝꯗꯣ ꯖꯔ ꯖꯔ ꯍꯟꯊꯔꯛꯄꯒ ꯃꯁꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯂꯔꯦ꯫ ꯐꯔꯦ ꯃꯦꯗꯥꯝ, ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯑꯩ ꯁꯤꯜꯂꯒꯦ꯫ ꯃꯦꯗꯥꯝ, ꯁꯤꯃꯛꯅ ꯃꯦꯗꯥꯝꯁꯨ ꯂꯨꯆꯤꯡꯕꯤ ꯑꯃ ꯑꯣꯏꯕꯅꯤꯀꯣ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯊꯝꯃꯣ꯫ ꯐꯣꯟ ꯊꯝꯈ꯭ꯔꯒ ꯁꯅꯥꯌꯥꯏ ꯁꯛꯍꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, ꯁꯛꯍꯦꯟꯕ, ꯅꯪꯕꯨ ꯑꯩꯒ ꯆꯠꯃꯤꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯁꯛꯍꯦꯟꯕꯅ, ꯃꯦꯗꯥꯝ, ꯅꯨꯡꯉꯥꯏꯗ꯫ ꯃꯅꯝꯁꯤꯗ ꯃꯦꯗꯥꯝꯅ ꯍꯩꯅꯔꯣꯏꯗ꯭ꯔꯅ ꯈꯟꯕꯩ ꯋꯥꯅꯤ꯫ ꯁꯅꯥꯌꯥꯏ ꯅꯣꯛꯂꯒ, ꯅꯪꯅ ꯉꯥꯡꯉꯛꯄꯁꯤꯃ ꯅꯪꯕꯨ ꯀꯅꯥꯅ ꯃꯅꯝ ꯆꯦꯜꯂꯦ ꯍꯥꯏꯅꯣ? ꯅꯌꯨ ꯈꯔ ꯊꯛꯄꯒꯤ ꯊꯛꯇꯕ ꯃꯤꯅ ꯍꯩꯅꯗ꯭ꯔꯕ ꯑꯣꯏꯔꯝꯅꯤꯗ꯫ ꯍꯌꯦꯡꯒꯅꯦ ꯉꯥꯏꯍꯥꯛꯇꯪ ꯆꯠꯃꯤꯟꯅꯁꯤꯀꯣ ꯑꯩꯒ꯫ ꯃꯅꯝꯗꯤ ꯃꯥꯁꯨ ꯍꯩꯅꯗ꯭ꯔꯕꯅꯤ꯫ ꯐꯅꯌꯥꯝꯗꯤ ꯐꯔꯦ ꯃꯅꯝꯗꯣ, ꯍꯨꯃꯥꯡ ꯃꯅꯝ ꯑꯣꯏ, ꯁꯥꯖꯟ ꯃꯅꯝ ꯑꯣꯏ, ꯈꯔ ꯈꯔ ꯄꯛꯂꯤ ꯃꯁꯥꯗꯨꯗ꯫ ꯃꯅꯝꯁꯤꯡ ꯑꯗꯨ ꯀꯣꯛꯅꯕ ꯄꯔꯐ꯭ꯌꯨꯝ ꯃꯅꯝ ꯑꯗꯨꯁꯨ ꯍꯩꯅꯗꯕꯅꯤ꯫ ꯁꯤꯡꯕꯒꯤ ꯍꯧꯅꯕꯤ ꯊꯥꯒꯠꯂ ꯍꯔꯥꯎꯕ, ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯁꯛꯍꯦꯟꯕ ꯃꯥꯕꯨ ꯍꯔꯥꯎꯍꯜꯂꯤꯕꯅꯤ꯫ ꯁꯛꯍꯦꯟꯕꯅ, ꯌꯥꯅꯤꯗ ꯃꯦꯗꯥꯝ, ꯃꯦꯗꯥꯝꯅ ꯑꯩꯕꯨ ꯆꯠꯃꯤꯟꯅꯅꯤꯡꯉꯗꯤ ꯑꯩꯗꯤ ꯑꯦꯚ꯭ꯔꯤ ꯇꯥꯏꯝ ꯑꯦꯚꯔꯒ꯭ꯔꯤꯟꯅꯤ꯫ ꯁꯅꯥꯌꯥꯏꯗꯣ ꯋꯥꯟꯊꯈꯩ ꯅꯣꯛꯏ꯫ ꯑꯦꯔꯣꯟꯁꯦ ꯑꯩꯒ ꯄꯨꯟꯕ ꯇꯜꯂꯕ꯭ꯔꯥ ꯊꯕꯛ ꯌꯥꯝꯂꯕ꯭ꯔꯥ ꯈꯪꯗꯦ, ꯄꯥꯛꯅ ꯆꯠꯁꯤ ꯌꯥꯒꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯊꯕꯛ ꯃꯌꯥꯝꯁꯤꯗꯅꯦ ꯑꯩꯅ ꯑꯍꯜꯒ ꯆꯠꯃꯤꯟꯅꯕꯕꯨꯗꯤ ꯅꯍꯥꯟꯋꯥꯏꯒ ꯆꯠꯃꯤꯟꯅꯕꯅ ꯈꯔ ꯍꯦꯛ ꯁꯦꯞ ꯐꯤꯜ ꯇꯧꯕ ꯉꯝꯃꯤꯗꯅ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒ ꯆꯠꯃꯤꯟꯅꯕꯁꯦ ꯅꯣꯏꯗꯅ ꯔꯤꯁꯀꯤ ꯌꯥꯝ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯥ? ꯃꯦꯗꯥꯝ, ꯃꯦꯗꯥꯝꯒꯤ ꯇꯨꯍꯥꯎ ꯑꯃ ꯁꯣꯛꯀꯦ ꯍꯥꯏꯔꯛꯄꯗ ꯃꯀꯛ ꯃꯀꯛ ꯀꯛꯑꯒꯅꯦ ꯃꯤꯗꯣ ꯍꯥꯠꯇꯣꯛꯀꯅꯤ꯫ ꯃꯦꯗꯥꯝꯅ ꯏ ꯃꯔꯤꯅꯤ ꯀꯥꯏꯅ ꯈꯥꯝꯃꯛꯄꯁꯨ ꯌꯥꯔꯣꯏ꯫
ꯃꯦꯗꯥꯝꯗꯕꯨ ꯁꯣꯛꯑꯕꯗꯤ ꯑꯩꯗꯤ ꯍꯦꯛꯇ ꯃꯊꯕꯥꯛ ꯁꯦꯒꯥꯏꯔꯒ ꯏ ꯆꯨꯞꯇꯧꯔꯤꯕꯅꯤ ꯁꯅꯥꯌꯥꯏ ꯃꯁꯤꯃꯛꯅꯤ ꯃꯥꯅꯁꯨ ꯄꯥꯝꯖꯕ ꯄꯥꯈꯣꯡ ꯁꯛꯍꯦꯟꯕ ꯃꯥꯒꯤ ꯑꯈꯥꯕ ꯂꯝꯆꯠꯁꯤꯅꯁꯨ ꯃꯥꯅ ꯁꯛꯍꯦꯟꯕꯒ ꯂꯣꯏꯅꯕ ꯄꯥꯝꯂꯤꯕꯅꯤ ꯃꯦꯗꯥꯝꯒꯤ ꯏꯪꯒꯤꯠ ꯃꯆꯥ ꯑꯃꯇꯪ ꯄꯤꯈꯤꯕꯗ ꯆꯣꯡꯁꯤꯟꯕꯅ ꯍꯥꯟꯕ ꯁꯛꯍꯦꯟꯕꯅꯤ ꯑꯦꯔꯣꯟ ꯃꯥꯁꯨ ꯁꯅꯥꯌꯥꯏ ꯁꯣꯛꯄꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯔꯛꯇ ꯈꯔꯗꯤ ꯈꯦꯠꯅꯔꯤ ꯀꯣꯟ ꯃꯆꯥ ꯃꯁꯨ ꯈꯔ ꯐꯦꯡꯂꯤ ꯆꯥꯛꯈꯨꯝꯗꯨꯗ ꯄꯤꯕꯥꯁꯨ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯂꯧꯕꯤꯔꯒꯦ ꯅꯤꯡꯉꯣꯜꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥ ꯈꯔ ꯍꯧꯗꯣꯛꯂꯒꯦ ꯈꯟꯖꯩ ꯃꯅꯥꯎꯄꯥ ꯆꯣꯡꯂꯝ ꯆꯥꯗꯕꯗꯣ ꯃꯥꯅ ꯍꯥꯟꯅ ꯅꯤꯡꯉꯣꯜꯁꯦ ꯊꯕꯛ ꯁꯨꯅꯕ ꯊꯝꯕꯅꯤ ꯂꯩꯐꯝ ꯅꯨꯡꯐꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯧꯔꯛꯐꯝꯅꯆꯤꯡꯕ ꯃꯇꯝ ꯆꯥꯅ ꯇꯥꯛꯍꯧꯗ꯭ꯔꯕꯗꯤ ꯂꯩꯁꯥꯕꯤ ꯊꯝꯃꯤ ꯍꯥꯏꯗꯅ ꯁꯂꯥꯛ ꯁꯥꯗꯧꯔꯤꯕꯅꯤ ꯄꯤꯕꯥꯗꯤ ꯉꯔꯥꯡ ꯃꯥꯅ ꯐꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯂꯨꯕꯗꯨꯅ ꯉꯟꯇꯥꯅ ꯃꯥꯅ ꯑꯣꯏꯅ ꯃꯈꯣꯡ ꯌꯥꯡꯁꯤꯜꯂꯛꯄ ꯍꯥꯜꯂꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯊꯣꯡ ꯍꯥꯡꯗꯨꯅ ꯆꯪꯉꯛꯏ ꯏꯃꯨꯡ ꯌꯧꯔꯛꯄꯗ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗ ꯎꯔꯛꯄꯗ ꯀꯟꯅ ꯂꯥꯎꯔ ꯆꯦꯟꯊꯣꯔꯛꯏ ꯃꯅꯤꯡꯒꯗꯣ ꯍꯦꯛꯇ ꯊꯦꯛꯇꯣꯛꯑꯒ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯄꯥꯏꯊꯣꯔꯛꯏ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨꯗ ꯑꯦꯔꯣꯟꯁꯨ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ ꯁꯨꯃꯥꯡꯗꯨꯗꯒꯤ ꯄꯤꯕꯥꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯌꯥꯜꯂꯗꯨꯅ ꯐꯥꯅꯕ ꯂꯥꯛꯅꯩ ꯆꯩꯁꯨ ꯆꯩꯔꯛꯏ ꯀꯔꯤꯅꯣ ꯉꯥꯎꯔꯕꯣ ꯄꯤꯕꯥ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯑꯩꯗꯤ ꯅꯍꯥꯟ ꯍꯥꯏꯗ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯒꯦ ꯌꯨꯝꯁꯦ ꯃꯤ ꯊꯝꯁꯤ ꯃꯤ ꯂꯩꯇꯕ ꯌꯨꯝꯗꯤ ꯂꯥꯏ ꯂꯩꯕꯅꯤꯅ ꯏꯃꯨꯡꯗ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯊꯣꯛꯍꯧꯔꯦ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯃꯑꯣꯡꯗꯨꯗ ꯋꯥ ꯐꯥꯎ ꯉꯥꯡꯗꯧ ꯇꯟꯕꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯈꯤ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯉꯣꯜꯁꯨ ꯊꯣꯛꯂꯛꯄꯗꯨꯗ ꯄꯤꯕꯥ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯈꯤ ꯑꯦꯔꯣꯟꯅ ꯇꯞꯂꯤ ꯇꯞꯂꯤ ꯅꯤꯡꯉꯣꯜ ꯀꯧꯕꯅꯤ ꯍꯥ ꯌꯨꯝꯁꯤꯗ ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯀꯣꯔꯠ ꯃꯦꯔꯦꯖꯇ ꯁꯝꯖꯤꯟꯈ꯭ꯔꯕ ꯅꯣꯛꯈꯤ ꯅꯤꯡꯉꯣꯜꯒꯤ ꯃꯈꯣꯡ ꯁꯣꯛꯇꯣꯛ ꯇꯧꯕꯗꯨꯗ ꯅꯤꯡꯉꯣꯜꯗꯣ ꯃꯅꯤꯡꯗ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯨꯅ ꯊꯥꯡꯗꯣꯔꯛꯂꯒ ꯂꯦꯞꯄꯤ ꯁꯥꯏꯟ ꯇꯧꯔꯛꯏ ꯃꯇꯩ ꯃꯅꯠꯇꯦ ꯍꯥꯏꯗꯨꯅ ꯄꯤꯕꯥ ꯃꯌꯥꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯉꯛꯅ ꯏꯟꯗꯨꯅ ꯀꯩꯅꯣ ꯍꯪꯉꯤ ꯑꯦꯔꯣꯟꯅ ꯃꯅꯨꯡꯗ ꯏꯔꯦꯟꯖꯟ ꯆꯪꯉꯒ ꯋꯥꯔꯤ ꯁꯥꯕꯁꯤ ꯌꯥꯗꯕ꯭ꯔꯥ ꯅꯪ ꯀꯩꯅꯣꯃꯦ ꯑꯁ ꯀꯣꯛꯀ ꯉꯥꯎꯔꯦꯗ ꯑꯩ ꯑꯦꯔꯣꯟꯅ ꯅꯥꯔꯨꯝꯒꯤ ꯑꯇꯦꯟꯕ ꯁꯝꯗꯣ ꯈꯪꯆꯤꯡ ꯆꯤꯡꯈꯠꯂꯛꯂꯒ ꯃꯅꯨꯡꯗ ꯁ꯭ꯔꯣ ꯆꯤꯡꯁꯤꯜꯂꯛꯏ ꯃꯅꯥꯎꯄꯥ ꯂꯝꯍꯦꯟꯕꯗꯣ ꯑꯃꯗꯨꯁꯨ ꯃꯆꯤꯟꯗ ꯑꯌꯥ ꯍꯟꯅ ꯁꯣꯜꯂꯒ ꯏꯟꯅꯈꯤꯕꯗꯣ ꯅꯤꯡꯉꯣꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯇꯨꯡꯗ ꯇꯞꯂꯤ ꯇꯞꯂꯤ ꯏꯟꯅꯔꯛꯂꯦ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯋꯥ ꯉꯥꯏꯍꯥꯛꯇ ꯇꯞꯅ ꯉꯥꯡꯅꯗꯦ ꯏꯃꯨꯡꯗ ꯆꯪꯂꯛꯂꯐꯥꯎ ꯄꯤꯕꯥꯅ ꯋꯥꯍꯪ ꯍꯪꯕ ꯂꯦꯞꯇꯦ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯔꯣꯗꯅ ꯑꯦꯔꯣꯟꯁꯨ ꯅꯤꯡꯉꯣꯜꯒꯤ ꯃꯃꯥꯡꯗꯨꯗ ꯈꯔ ꯏꯀꯥꯏ ꯃꯥꯅ ꯅꯤꯡꯉꯣꯜꯗ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜ ꯄꯣꯛꯏ ꯏꯌꯥꯡ ꯌꯥꯡꯅ ꯊꯕꯛ ꯁꯨꯕꯤꯅꯤ ꯁꯦꯜ ꯄꯤꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯦꯛ ꯍꯥꯏꯕꯁꯨ ꯉꯝꯂꯨꯗꯦ ꯅꯤꯡꯉꯣꯜꯅꯁꯨ ꯏꯀꯥꯏꯈꯤꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯦꯔꯣꯟꯅ ꯃꯤꯅꯦꯕꯨꯗꯤ ꯈꯪꯉꯤ ꯉꯁꯥꯏꯕꯨꯗꯤ ꯕꯨꯠꯅꯤ ꯈꯜꯂꯨꯕꯩ ꯋꯥꯅꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯪꯕꯅꯤ ꯏꯇꯩꯃꯁꯨ ꯅꯠꯇꯦ ꯍꯥꯏ ꯅꯠꯇꯕ ꯊꯕꯛꯀ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯏꯌꯥꯝꯕꯅꯦ ꯀꯥꯏꯅ ꯂꯦꯝ ꯊꯥꯔꯣꯏꯍꯦ ꯁꯦꯟꯗꯜ ꯄꯔꯦꯡ ꯂꯦꯡꯉꯒ ꯉꯛꯁꯝꯗ ꯍꯨꯛꯄꯤꯅꯤ ꯑꯗꯨꯒ ꯁꯣꯔꯣꯛꯇ ꯁꯟ ꯍꯣꯏꯕꯗꯧꯅ ꯏꯟꯗꯅ ꯃꯅꯤꯄꯨꯔ ꯇꯨꯔ ꯇꯧꯍꯟꯅꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤꯅꯤ ꯀꯔꯝꯕ ꯃꯇꯦꯡ ꯀꯣꯟ ꯐꯦꯡꯕ ꯆꯥꯛ ꯊꯣꯡꯕ ꯅꯤꯡꯉꯣꯜꯅꯁꯨ ꯁꯥꯏꯟ ꯇꯧꯔꯛꯂꯒ ꯑꯩ ꯌꯨꯝꯁꯤꯗ ꯆꯥꯛ ꯊꯣꯡꯅꯕ ꯊꯕꯛ ꯁꯨꯅꯕ ꯂꯩꯕꯅꯤ ꯅꯣꯏ ꯗꯗꯥꯅ ꯁꯦꯜ ꯄꯤꯔꯒ ꯂꯩꯕꯅꯤ ꯈꯪꯕ ꯉꯝꯗꯦ ꯄꯤꯕꯥꯗꯤ ꯅꯤꯡꯉꯣꯜꯅ ꯁꯥꯏꯟ ꯇꯧꯔꯒ ꯇꯥꯛꯆꯔꯤꯕꯗꯣ ꯂꯩꯁꯥꯕꯤ ꯑꯃꯅ ꯖꯒꯣꯏ ꯁꯥꯕꯒꯤ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯄꯒ ꯆꯞ ꯃꯥꯟꯅꯅ ꯎꯔꯦ ꯀꯩꯅꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯣ ꯑꯦꯔꯣꯟꯅ ꯂꯣꯟ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯗꯤꯅꯦ ꯆꯪꯉꯣ ꯅꯪꯒꯤ ꯀꯥꯗ ꯄꯤꯕꯥ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯏꯆꯦꯅ ꯍꯥꯏꯗꯣ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯑꯝꯇ ꯈꯪꯗ꯭ꯔꯦꯕ ꯑꯩ ꯄꯣꯊꯥꯔꯨꯔꯒꯦ ꯑꯩꯈꯣꯏ ꯗꯗꯥꯒ ꯁꯥꯟꯅꯍꯧꯔꯣ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏ ꯀꯥ ꯆꯪꯈ꯭ꯔꯦ ꯑꯦꯔꯣꯟꯅ ꯅꯤꯡꯉꯣꯜꯗ ꯂꯥꯟꯅ ꯂꯧꯈꯤꯗꯅꯕ ꯁꯦꯡꯗꯣꯛꯆꯩ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯃꯥꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯕꯅꯤ ꯃꯕꯨꯛꯇꯗꯤ ꯋꯥ ꯊꯝꯗꯕ ꯑꯗꯨꯒ ꯅꯪ ꯀꯅꯥꯅꯣꯁꯨ ꯍꯥꯟꯅꯗꯩ ꯈꯪꯗꯕꯩ ꯈꯔ ꯉꯛꯈ꯭ꯔꯦ ꯅꯤꯡꯉꯣꯜꯁꯨ ꯃꯥ ꯚꯥꯞ ꯇꯥꯏ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯃꯛꯏ ꯑꯦꯔꯣꯟꯅꯁꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ ꯑꯉꯥꯡꯁꯤꯡꯅ ꯑꯦꯟꯇ꯭ꯔꯥꯟꯁ ꯊꯥꯕ ꯐꯝꯕ ꯅꯨꯃꯤꯠꯇꯨꯅꯤ ꯑꯦꯛꯖꯥꯝ ꯍꯧꯈ꯭ꯔꯕ ꯇꯨꯡ ꯃꯤꯉꯝꯕ ꯁꯥꯎꯅ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛ ꯂꯥꯛꯏ ꯆꯪꯉꯛꯀꯦꯒ ꯍꯥꯏꯔꯝꯗ ꯒ꯭ꯔꯣꯡ ꯆꯪꯉꯛꯇꯨꯅ ꯃꯦꯗꯥꯝꯅ ꯇꯧꯕꯤꯔꯤꯁꯤ ꯀꯩꯅꯣ ꯇꯥꯝꯅꯥ ꯏꯪꯅ ꯇꯞꯅ ꯁꯥꯎꯔꯤꯕ ꯃꯤꯉꯝꯕꯗ ꯃꯣꯟꯅ ꯍꯪꯉꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯀꯣꯏꯁꯟ ꯄꯦꯄꯔꯁꯦ ꯑꯃꯒ ꯃꯥꯟꯅꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯔꯨꯝ ꯑꯃꯗ ꯀꯣꯏꯁꯟ ꯄꯦꯄꯔ 3 ꯈꯛꯅꯤꯗ ꯃꯈꯜ ꯊꯪꯅꯅ ꯐꯝꯃꯤꯟꯅꯍꯟꯗꯕ ꯈꯛꯅꯤ
ꯁꯤꯅ ꯐꯠꯇ꯭ꯔꯣ ꯑꯆꯧꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯁꯨ ꯌꯦꯡꯊꯣꯛꯄ ꯌꯥꯏꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯪꯅꯕꯗꯒꯤ ꯁꯤꯜꯂꯤ ꯁꯤꯟꯗꯦ ꯋꯥꯁꯨ ꯊꯣꯛꯅꯔꯔꯣꯏ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ ꯑꯩꯉꯣꯟꯗꯁꯨ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯝꯗꯅ ꯁꯔꯅ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯨꯝ ꯋꯥ ꯉꯥꯡꯉꯤꯁꯦ ꯑꯩꯅ ꯇꯧꯔꯤꯕꯁꯤꯗ ꯁꯔꯅ ꯌꯥꯅꯤꯡꯗꯕꯩ ꯃꯔꯝꯁꯤ ꯀꯩꯅꯣ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯈꯨꯝꯅꯤꯡꯂꯕꯁꯨ ꯃꯊꯤ ꯐꯣꯡꯕ ꯌꯥꯔꯣꯏ ꯑꯔꯣꯠꯄ ꯃꯌꯥꯝ ꯂꯩꯔꯤꯕꯅ ꯇꯥꯝꯅꯥꯅ ꯑꯔꯣꯠꯄ ꯈꯪꯂꯤ ꯍꯥꯏꯕꯁꯨ ꯎꯔꯕꯅꯤꯅ ꯍꯦꯛꯇꯅꯃꯛ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯂꯒ ꯑꯣꯊꯣꯔꯛꯍꯟꯕꯁꯨ ꯌꯥꯔꯤꯕꯅꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯝꯗ ꯔꯨꯝꯗꯨꯗꯒꯤ ꯁꯥꯎꯔꯦ ꯇꯥꯛꯂꯝꯂꯒ ꯊꯣꯛꯈꯤ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯐꯤꯔꯦꯞꯄꯁꯨ ꯆꯪꯉꯛꯄꯒ ꯃꯄꯥ ꯆꯥꯅꯔꯦ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯆꯪꯁꯤꯜꯂꯛꯏ ꯀꯩꯅꯣ ꯇꯥꯃꯣ ꯃꯤꯉꯝꯕꯅ ꯁꯥꯎꯔ ꯊꯣꯛꯈ꯭ꯔꯤꯁꯤꯅ ꯃꯤꯉꯝꯕꯅꯤꯅ ꯃꯥꯅ ꯂꯣꯏꯅ ꯉꯝꯒꯦ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯗꯕꯒꯤ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯇꯥꯝꯅꯥꯒꯤ ꯇꯦꯕꯜ ꯋꯥꯡꯃꯗ ꯐꯝꯊꯔꯛꯏ ꯃꯅꯪꯒꯟꯅ ꯃꯅꯤꯡꯗ ꯉꯥꯔꯞ ꯇꯧꯔꯒ ꯑꯩꯅ ꯀꯣꯏꯁꯟ ꯄꯦꯄꯔꯗꯣ ꯃꯥꯟꯅꯗꯕ 3 ꯁꯦꯝꯍꯟꯕ ꯑꯗꯨꯏ ꯃꯥꯅ ꯂꯤꯛ ꯑꯣꯏꯕ ꯀꯣꯏꯁꯟ ꯄꯦꯄꯔꯗꯣ ꯆꯠꯅꯗꯕꯒꯤ ꯁꯥꯎꯔꯝꯂꯤꯕꯅꯤ ꯐꯤꯔꯦꯞꯄꯗ ꯈꯔ ꯆꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯦꯅꯦꯖꯃꯦꯟꯠ ꯁꯤꯁꯇꯦꯝꯁꯦ ꯁꯨꯃꯥꯏꯅ ꯃꯣꯠꯄ꯭ꯔꯥ ꯐꯣꯝꯗꯅ ꯁꯦꯜ ꯃꯌꯥꯝ ꯇꯥꯜꯂꯤ ꯑꯗꯨꯒ ꯈꯟꯕꯗꯅ ꯐꯣꯝ ꯊꯥꯗ꯭ꯔꯤꯉꯩꯗꯒꯤ ꯈꯟꯕ ꯍꯧꯔꯦ ꯁꯦꯜ ꯇꯥꯟꯕꯒꯤ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯆꯨꯔꯒ ꯂꯩꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯄꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯅ ꯁꯤꯔꯤꯌꯁ ꯇꯥꯁꯤꯜꯂꯒ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯜꯂꯒ ꯋꯥꯖꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯅꯁꯨ ꯄꯦꯟꯖꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯥꯏꯊꯣꯡ ꯏꯉꯥꯟ ꯉꯥꯟꯊꯣꯛꯅ ꯇꯥꯝꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯁ꯭ꯀꯨꯜꯁꯤꯒꯤꯗꯃꯛ ꯋꯥꯖꯕꯗꯣ ꯃꯥꯒꯤꯗꯃꯛ ꯀꯦꯌꯔ ꯂꯧꯕꯒ ꯆꯞ ꯃꯥꯟꯅꯗꯨꯅ ꯈꯜꯂꯤ ꯃꯌꯥꯝꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯋꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯇꯥꯝꯅꯥ ꯃꯥꯅ ꯍꯦꯟꯅ ꯋꯥꯁꯤꯜꯂꯛꯄ ꯑꯁꯤꯗꯗꯤ ꯃꯊꯝ ꯑꯣꯏꯅ ꯄꯦꯟꯖꯕ ꯉꯝꯈꯤ ꯃꯁꯥ ꯏꯄꯥ ꯍꯦꯛ ꯄꯥꯔꯗꯅ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯇꯨꯝꯇꯛ ꯏꯁꯧ ꯂꯥꯡꯕꯗ ꯐꯤꯔꯦꯞꯄ ꯃꯣꯃꯣꯟ ꯇꯧꯔꯛꯏ ꯑꯆꯨꯝꯕ ꯍꯥꯏꯔꯛꯑꯗꯤ ꯈꯨꯝꯐꯝ ꯂꯩꯔꯝꯃꯔꯣꯏ ꯅꯣꯛꯁꯤꯟꯅꯔꯤꯗꯣ ꯐꯤꯔꯦꯞꯄ ꯇꯦꯕꯜꯗꯨꯗ ꯃꯈꯨꯠ ꯅꯥꯝꯃ ꯇꯞꯅ ꯊꯝꯃꯛꯂꯒ ꯑꯃꯨꯛꯇꯪ ꯇꯥꯟ ꯊꯤꯟꯕꯒꯤ ꯃꯑꯣꯡ ꯐꯨꯔꯝꯗꯨꯅ ꯅꯪꯅ ꯇꯧꯁꯦ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯔꯤꯁꯤꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯁꯦ ꯏꯪꯅ ꯇꯞꯅ ꯁꯨꯛꯉꯥꯡ ꯉꯥꯡꯅꯤꯡꯗꯕ꯭ꯔꯥ ꯏꯪꯗꯣꯏꯁꯤꯅ ꯀꯃꯥꯏꯅ ꯈꯨꯗꯣꯡꯆꯥꯕ ꯈꯔꯁꯨ ꯌꯦꯡꯗ꯭ꯔꯗꯤ ꯑꯍꯦꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯝꯇ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯉꯝꯃꯣꯏ ꯇꯥꯃꯣꯆꯧ ꯍꯣꯏꯅ ꯁꯦꯜ ꯄꯥꯏꯕꯗ ꯈꯨꯗꯣꯡꯆꯥꯕ ꯂꯣꯏꯅ ꯄꯤꯊꯣꯛꯂꯒ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯀꯣꯛꯇ ꯁꯦꯜꯅ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤꯅꯦ ꯅꯥꯄꯜ ꯀꯥꯔꯒ ꯑꯣꯖꯥ ꯊꯕꯛ ꯎꯁꯤꯜꯂꯛꯇ꯭ꯔꯤꯁꯦ ꯈꯪꯕ꯭ꯔꯥ ꯗꯤꯁꯤꯄ꯭ꯂꯤꯟ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯔꯛꯇ꯭ꯔꯤꯁꯦ ꯁꯦꯜ ꯄꯥꯏꯕꯁꯤꯡꯒꯤ ꯆꯠꯅꯕꯤꯁꯤꯅꯅꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯔꯤꯗꯅ ꯇꯥꯝꯅꯥꯅ ꯋꯥ ꯉꯥꯡꯅꯕ ꯃꯌꯥ ꯀꯥꯊꯣꯛꯂꯤꯉꯩ ꯐꯤꯔꯦꯞꯄꯗ ꯃꯃꯥꯒꯤ ꯀꯣꯜ ꯇꯧꯔꯛꯏ ꯐꯤꯔꯦꯞꯄꯁꯨ ꯀꯣꯜꯗꯣ ꯄꯤꯛꯑꯞ ꯇꯧꯔꯒ ꯍꯧꯒꯠꯂꯤ ꯀꯩ ꯍꯥꯏꯔꯛꯀꯗꯕꯅꯣ ꯀꯩ ꯉꯥꯡꯉꯛꯀꯗꯕꯅꯣ ꯇꯥꯝꯅꯥꯁꯨ ꯃꯨꯟꯅ ꯈꯪꯕꯅ ꯃꯥꯁꯨ ꯐꯨꯍꯧꯒꯠꯂꯒ ꯐꯤꯔꯦꯞꯄꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯐꯤꯔꯦꯞꯄꯗꯤ ꯎꯔꯨꯗ꯭ꯔꯦ ꯏꯟꯅꯔꯛꯄꯗꯣ ꯋꯥꯔꯤ ꯁꯥꯔꯒ ꯑꯣꯏꯅ ꯊꯣꯔꯛꯏ ꯏꯃꯥ ꯇꯥꯝꯅꯥꯅ ꯍꯥꯏꯔꯤꯁꯤꯁꯨ ꯆꯨꯝꯃꯤ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕꯁꯦ ꯇꯧꯔ ꯌꯦꯡꯉꯁꯤ ꯀꯅꯥꯅ ꯈꯪꯕ ꯑꯐꯕ ꯃꯍꯩꯔꯣꯏ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯃꯛꯈꯤꯕꯁꯨ ꯁꯅꯥꯌꯥꯏꯗꯣ ꯃꯆꯥꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯏꯃꯥꯅꯅꯦ ꯁꯨꯝ ꯇꯥꯟꯅꯔꯛꯄꯅꯤꯗ ꯃꯤꯉꯝꯕꯅ ꯋꯥꯔꯧꯅ ꯇꯝꯃꯛꯄꯗꯨꯗ ꯁꯥꯇ꯭ꯔꯁꯤꯡꯗꯒꯤ ꯂꯧꯈꯠꯄ 50-100ꯗꯨꯅ ꯁ꯭ꯀꯣꯂꯔꯁꯤꯞ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯕꯅꯤꯗꯣ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯁꯦꯜ ꯇꯥꯟꯗ꯭ꯔꯕꯗꯤ ꯁ꯭ꯀꯨꯜꯁꯤꯅ ꯃꯨꯠꯄꯗ ꯃꯍꯩꯔꯣꯏ ꯀꯌꯥꯅꯣ ꯃꯥꯡꯒꯗꯧꯔꯤꯕꯁꯦ ꯑꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯒꯦ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯤ ꯁꯅꯥꯌꯥꯏ ꯃꯈꯥ ꯇꯥꯕ ꯉꯝꯂꯨꯗ ꯐꯣꯟ ꯊꯝꯅꯔꯦ ꯐꯤꯔꯦꯞꯄꯁꯨ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯍꯟꯗꯨꯅ ꯆꯪꯉꯛꯀꯦ ꯍꯥꯏꯗꯨꯅ ꯁꯠ ꯑꯣꯟꯁꯤꯜꯂꯛꯄꯗ ꯇꯥꯝꯅꯥꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯞꯄꯒ ꯂꯩꯔꯝꯕꯩ ꯏꯅꯛ ꯍꯦꯟꯗꯛꯅ ꯏꯈꯪ ꯍꯦꯛ ꯈꯪꯈꯤ ꯇꯥꯝꯅꯥꯁꯨ ꯈꯪꯖꯔꯣꯏꯗꯕꯅꯤ ꯐꯤꯔꯦꯞꯄꯅ ꯈꯪꯖꯜꯂꯛꯄꯗ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯏꯟꯈꯠꯂꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯊꯕꯥꯛ ꯄꯥꯏꯔꯒ ꯐꯤꯔꯦꯞꯄꯅ ꯀꯔꯤꯅꯣ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯅ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯤꯁꯤꯅ ꯇꯥꯝꯅꯥꯗꯣ ꯈꯔꯁꯨ ꯏꯀꯥꯏꯅ ꯉꯛꯁꯝ ꯋꯥꯏꯗꯨꯗ ꯃꯈꯨꯠ ꯅꯥꯜꯂꯒ ꯀꯅꯥꯒꯤ ꯃꯤꯆꯪ ꯆꯪꯒꯦ ꯌꯦꯡꯉꯝꯕ ꯐꯤꯔꯦꯞꯄ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯩꯗꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯆꯪ ꯆꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯆꯪꯕꯤꯌꯨ ꯍꯥꯏꯗꯦ ꯑꯆꯨꯝꯕꯒꯤ ꯃꯤꯆꯪ ꯈꯛ ꯆꯪꯉꯣ इचुम हेक चुमसिलई फिरेपा नुफेट खुदांग गरीदुदा येंगलगा हन्नबा तौरसिसे इमानबगी सोस्टियम चटकनी नंगसु पुरो हाइरे तामुचौ हनबिरमु आई ngakle औखिगे फिरेपा सुकुइना सांगथना वा nganglमद्रे तामनागी सु मथौ अदु खंगमना यारोय चटखरसि हाइरुद्रे ngak ngaidabसु हनखिबदा अतोपा थबक अमसु चंगमदौबा लेबना फिरेपा चटखरे माना चटखिबदा येंगलगा मचिन लेंगदा खलौई मपुकनिंगदा डियर इनेम्पो ऐसु नंगा चप चाना थेंगनगनी
ꯅꯪꯅ ꯉꯝꯃꯦ ꯉꯝꯖꯧ ꯑꯩꯅ ꯇꯧꯕ ꯌꯥꯕꯁꯨ ꯇꯧꯔꯝꯒꯅꯤ ꯑꯩꯗꯤ ꯅꯪꯒꯤ ꯑꯣꯄꯣꯖꯤꯁꯟꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯂꯩꯒꯅꯤ ꯐꯤꯔꯦꯞꯄꯃꯥꯁꯨ ꯑꯇꯣꯞꯄ ꯊꯕꯛ ꯃꯐꯝ ꯈꯔꯗꯁꯨ ꯆꯪꯉꯝꯃꯒ ꯍꯜꯂꯛꯄꯗ ꯌꯥꯆꯪꯉꯛꯄꯒꯤ ꯃꯇꯝꯗꯒꯤ ꯈꯤꯇꯪ ꯂꯥꯟꯊꯔꯛꯂꯦ ꯃꯌꯨꯝ ꯌꯧꯔꯛꯄꯗꯣ ꯇꯥꯝꯅꯥꯗ ꯁ꯭ꯋꯁꯇꯤ ꯑꯃ ꯆꯠꯂꯁꯤ ꯍꯥꯏꯔꯝꯕꯅ ꯌꯥꯝꯅ ꯊꯨꯅ ꯀꯥꯗ ꯆꯪꯉꯛꯄꯗ ꯇꯥꯝꯅꯥꯗꯤ ꯂꯣꯏꯁꯤꯟꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯁꯣꯐꯥꯗ ꯆꯣꯛꯊꯅ ꯐꯝꯂꯝꯃꯤ ꯃꯇꯧꯗꯣ ꯀꯨꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯐꯤꯔꯦꯞꯄꯃꯥꯕꯨ ꯉꯥꯏꯕꯗ ꯃꯁꯥꯗ ꯃꯟꯊꯔꯛꯂꯦ ꯇꯥꯛꯂꯤꯕꯅꯤ ꯐꯤꯔꯦꯞꯄꯃꯥꯁꯨ ꯏꯁꯧ ꯑꯃ ꯂꯩꯔꯦ ꯈꯜꯂꯦ ꯀꯤꯁꯨ ꯀꯤꯔꯕꯅꯤ ꯇꯥꯝꯅꯥꯒꯤ ꯏꯁꯧ ꯂꯥꯡꯐꯝ ꯑꯣꯏꯔꯒ ꯂꯩꯕꯅ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯒ ꯆꯠꯂꯁꯤꯔꯥ ꯇꯥꯝꯅꯥꯗꯣ ꯁꯥꯎꯔꯞꯅ ꯌꯦꯡꯈꯠꯂꯛꯏ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯐꯤꯔꯦꯞꯄꯁꯨ ꯏꯃꯣꯟ ꯃꯣꯟꯅ ꯈꯨꯝꯃꯤ ꯌꯥꯗ ꯇꯧꯔꯤꯅꯤ ꯇꯥꯃꯣꯆꯧ ꯆꯠꯂꯣ ꯑꯩꯗꯤ ꯆꯠꯂꯔꯣꯏ ꯐꯤꯔꯦꯞꯄ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯐꯝꯊꯔꯛꯂꯒ ꯅꯥꯟꯅ ꯀꯦꯔꯒꯅꯦ ꯏꯁꯧ ꯂꯥꯡꯒꯅꯨ ꯆꯕꯦꯡ ꯆꯕꯦꯡ ꯋꯥ ꯉꯥꯡꯉꯛꯄ꯭ꯔꯥ ꯍꯥꯏꯕꯣ ꯇꯥꯝꯅꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯗꯧ ꯇꯧꯕꯗꯣ ꯐꯤꯔꯦꯞꯄꯅ ꯃꯈꯨꯠ ꯐꯥꯔꯒ ꯌꯥꯜꯂꯒ ꯃꯥꯒꯤ ꯐꯩꯒꯟ ꯅꯥꯝꯃꯗ ꯁꯠ ꯆꯤꯡꯊꯗꯨꯅ ꯐꯝꯍꯜꯂꯤ ꯏꯁꯧ ꯂꯥꯡꯕꯗ ꯑꯩꯅ ꯂꯣꯏꯅ ꯌꯥꯔꯦ ꯍꯥꯏꯗꯅꯅꯦ ꯑꯍꯦꯟꯕ ꯏꯁꯧ ꯂꯥꯡꯒꯦ ꯈꯟꯅꯨ ꯊꯕꯛ ꯃꯌꯥꯝ ꯆꯠꯊꯣꯛꯎꯕꯩ ꯈꯔꯒ ꯆꯣꯛꯊꯕꯅꯦ ꯑꯔꯦꯝꯕꯗ ꯁ꯭ꯋꯥꯁꯇꯤꯒ ꯆꯠꯇꯕꯤ ꯚꯥꯏꯇꯥꯃꯤꯟ ꯀꯦꯜꯁꯤꯌꯝ ꯏꯅꯔꯖꯤ ꯕꯨꯁꯇꯔ ꯂꯪꯊꯣꯛ ꯂꯪꯁꯤꯟ ꯁꯥꯟꯅꯔ ꯂꯩꯊꯣꯛꯀꯅꯤꯀꯣ ꯐꯤꯔꯦꯞꯄꯃꯥꯅ ꯂꯛꯅꯔꯛꯄ ꯋꯥꯍꯩ ꯑꯗꯣ ꯍꯟꯗꯨꯅ ꯈꯨꯝꯂꯨꯗꯦ ꯊꯃꯣꯏꯗꯗꯤ ꯀꯛꯆꯤꯡꯅ ꯀꯛꯆꯤꯡꯂꯛꯄꯒꯨꯝ ꯃꯁꯥꯗꯣ ꯆꯤꯡ ꯆꯤꯡ ꯄꯥꯜꯂꯛꯏ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯕꯨ ꯁꯨꯝꯍꯠꯄꯗ ꯈꯨꯃꯥꯡ ꯌꯥꯝ ꯆꯥꯎꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯐꯤꯔꯦꯞꯄꯅꯤ ꯉꯥꯡꯂꯛꯄ ꯋꯥꯉꯥꯡꯗ ꯂꯁꯤꯡ ꯃꯐꯣꯜꯒꯨꯝ ꯃꯁꯥ ꯃꯣꯟꯊꯍꯟꯕꯅꯤ ꯍꯣꯜꯂꯛꯄ ꯁꯣꯔꯗ ꯏꯔꯥꯡ ꯄꯨꯔꯛꯄꯅꯤ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯈꯤꯕꯅꯤ ꯃꯅꯥꯛꯇ ꯂꯩꯅ ꯂꯩꯅ ꯃꯊꯥ ꯅꯨꯡꯕꯨ ꯈꯧꯔꯥꯡꯍꯟꯕꯅꯤ ꯃꯅꯥꯛꯇ ꯂꯦꯞꯅ ꯂꯦꯞꯅ ꯃꯤꯠꯆꯥꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯍꯟꯕꯅꯤ ꯑꯣꯟꯊꯣꯛꯅ ꯃꯌꯥꯏ ꯀꯟꯈ꯭ꯔꯕ ꯂꯝꯍꯦꯟꯕꯅꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗ ꯌꯥꯝꯅ ꯆꯦꯠꯅ ꯂꯩꯈ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯃꯔꯤ ꯑꯃꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯞꯅꯔꯤ ꯐꯤꯔꯦꯞꯄꯃꯥꯅꯁꯨ ꯍꯟꯗꯣꯛꯇꯨꯅ ꯊꯥꯡꯗꯣꯛꯈꯤꯕ ꯈꯣꯡꯊꯥꯡ ꯊꯥꯡꯖꯤꯜꯂꯛꯇ꯭ꯔꯤ ꯊꯥꯡꯖꯤꯟꯕꯁꯨ ꯀꯤꯖꯔꯤ ꯉꯥꯏꯔꯤꯕꯅꯤ ꯇꯥꯝꯅꯥꯒꯤ ꯑꯌꯥꯕ ꯑꯃ ꯋꯥꯔꯧ ꯄꯨꯔꯧꯕꯁꯨ ꯇꯧꯔꯨꯗꯦ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯕ ꯂꯝꯆꯠꯁꯨ ꯎꯠꯂꯨꯗꯦ ꯊꯃꯣꯏ ꯑꯃ ꯍꯛꯆꯥꯡ ꯑꯃꯕꯨ ꯇꯔꯥꯏ ꯇꯔꯥꯏ ꯃꯥꯒꯤꯅꯤ ꯁꯃꯥꯖꯅ ꯑꯌꯥꯕ ꯄꯤꯔꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯇꯧꯔꯨꯗꯦ ꯀꯨꯟꯗꯣ ꯄꯔꯦꯡ ꯃꯥꯅ ꯁꯥꯈꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯇꯥꯝꯅꯥꯒꯤ ꯑꯄꯥꯝꯕꯗ ꯃꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏ ꯈꯨꯝꯅꯩ ꯇꯥꯝꯅꯥꯅ ꯐꯤꯔꯦꯞꯄ ꯃꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯗꯣꯏ ꯇꯧꯔꯛꯄꯒ ꯐꯤꯔꯦꯞꯄꯅ ꯇꯥꯝꯅꯥꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯐꯥꯖꯤꯜꯂꯛꯏ ꯇꯥꯝꯅꯥꯒꯤ ꯏꯄꯥꯏ ꯊꯕꯥꯏꯕ ꯃꯇꯧꯗꯨꯁꯨ ꯈꯪꯂꯗꯨꯅ ꯇꯧꯒꯤ ꯃꯇꯥꯒꯨꯝ ꯇꯧꯕ ꯃꯥꯟꯕ ꯂꯝꯆꯠ ꯑꯃꯁꯨ ꯌꯥꯎꯔꯤ ꯇꯥꯝꯅꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯤꯝꯕꯥꯜꯗꯣ ꯈꯔ ꯅꯛꯁꯤꯜꯂꯛꯏ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯁ꯭ꯋꯥꯁꯇꯤ ꯋꯥꯔꯇꯣꯟ ꯌꯧꯔꯛꯄꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ Do you want a baby boy or baby girl? As our first baby, I think I want a princess just like you. Can you give me? Nangumbi, isaw kanbi ama, anam kanbi, princess ama pigira.